Myanmar da laiba Meitei-singna nahan yuar hakhra matungda yum kai tek kaiba yaukibasing adugi mateng mayamdagi nirakli. Manipur girang BJP na thon boina uba laangani ing 2026 matungda Delhi meditation pangthoknaba Central Leadersing da taksili sarda. Hairoki mamang thangba wabasing Mahadeva khubam manakta laiba KCP PWG gi kem ama thukaiduna khulai kyamarom phangli. Kuki singna chatharakiba ka henba thawong sing makhatana chatharaklabadi yelhau proof sing pusindura Kuki singi mathakta chawirang ama thorokpa yai. Maibon phawmai gambi faida ngaki mangda Kuki nupi sing tholaga Central Force sing sanglakpa thingduna kholau kya lauri. NRC tawdra mitok masak khangdoraba matamda Delhi meditation tawgodabani Joy Chandra. Kuki zo taba mafam singda Meitei singna Kuki zo gi ayaba yauduna sanglakpa yaroi haikre. Sahi lising mga henbagi puwari lezeraba surchan ningthawna Surasanpur haina tholambaka ludana Manipur Gazette Surasanpur haina lairaba ngasidi lamka haina onthokpada lengang layaba pirabra. Sisipur headquarter oibadu lamka na headquarter ni haina onthokpada Register Cooperative Society na lamka ni haina masak khangdabaga ludana registration number 393 MSR 1991 haiduna registration taramle. Zomi singbu Kuki na Rep Society onthokpigadawribra Zomi Mother Association. Khuga damda Refugee Nupa ama Tasinkhibdagi Hwjik Thinari hairi.